Dana Manju Image TV Meeting Tabi Bisingbu Ahan Maktada, no Matin Kunjisuina, Taram Oxabolina, Kurumzari, Marakipao, Miam the Pizzeri. Dana Manjuri University Assistant Professor Lobagi Matanda, Department Anigiwato Oriba Aduga, Marilena, Same Kiba, Inquiry Committee Report Miamda, Tamdriba Pauba, Interview Toba Yaro Hina, Mahari Lopter Nafondorokli. Hiramasiga Marilena Nasi, Kwakatil Daiba, Mski, Loisanga, Mahari Lopter Nasendana Pangtokpa, Pawgim Famamada Loptaruki Wangangloi, Mayingbam, Somorjina High, Dana Manjuri University Assistant Professor. Marfunipan Lobagi recruitment result Haukiba Tha July 10 da Haidorakpada Yaukidaba Botany amadi Physics Department ki interview tha sigi mangadagi pangthokpa yai haina Mamang thada famkiba syndicate meeting na wayap laukiba si khwaidagi laibak thibani amadi masi Mahari Loptarukna July 22 da Department ani asigi interview asi Department ani sigi tabulation set mangbaga mailena sem kiba inquiry committee ki report miyamda thamdri fauba interview pangthokpa yaroi haina leibak miyam gi mangda thamkiba wafam adugi mayoktani inquiry committee ama semlaga committee ki report adugi matung ina maraleba yaramlabadi maraleba miyoi singi mathakta chap action lokhatpagi mahutta Inquiry Committee ki report namsinduna thamlaga Department ani asigi interview tawragani haina warep lorok pasna chemkiba committee adu maming khaktagi sem kibani haibasi mayak singhale amuk kahena laibak thibadi university amagi document gi custodian oigadawriba registrar amadi mapung oiba university gi yengsinbagi thogai puriba vice chancellor gi mathakta inquiry tawgadaba Wafam Amabu, Karamne Associate Professor Gi Level da Inquiry Committee Sem Laga Chumba Puthokpa Ngamgadawribanu haiba asini Lonena Sem Kiba Inquiry Committee adu Chumba Puthoknaba Sem Kiba nate haibasi pumnamak asina Takle Amadi Mahairoi gi ihau namthanaba lonam tawduna Sem Kiba Inquiry Committee amani haiba mayak single Maramadna Department ani asigi tabulation gi sit mang kibagi wafam Tangdang ba ama khangri phauba department ani asigi interview tawba yari haiki mahakna hai DM University gi maharoi singna oza watpagi khudong chadaba kaya mayok nariba asigi yenglaga assistant professor lobagi khiba do miyam thagat narbasu result haidok pasida maharoi singi khanbi bagi marumda aronba maikhum amaga loina sagun tawbagi mami chawna tari amadi haidokhiba result asida asoba kaya marum ama yauri Asoibasingi manungda kudam oina anthropology subject ki oina shortlist thopa matamda unreserved oina thoklaga selection listana OBCM oina khanlakpa candidate yauri amanamuk geology department ki post mari kauraga result haidok patna yamna proportionate oidaba mawongda myoi 15 khanjinduna yamna mawong tadaba result ama oiri nakal amaromda assistant professor ki oina advertisement thokibada pankiba masing asi Marfuni pani adubo result lauk thorakpa matamda anoba post masing homfu hengatuna result lauk thoki masina anoba fresher candidate kaya nauna saru yazabagi tanjadu manghan bibaga loinena asigumba thawng asi Indian constituency gi article 14 amadi 16 ballot tawbani haina Mahari Loptarukna lawi haiki ani sigi matakta masi thira thira pira kana chumara thobi wa homse akoi nathaina naba konabagi thawng ama Sigumba certificate ki warep adu manipulenga na chathaba se chumde aduna sigumba inquiry committee ama sembagi wahan thok leina phajana thigat piraga tumara han thupiga dabani natana sigumba akoi issue select kokwa da akoi tawnana bahonari tawri haibagi pokum piba yana na bagi thong siri sujok thuntok tawdabna chungmani haidana ko university sigi ko authority adu manipulenga ki kuning Education free zone ohensi hainadi miyamadi lauri adubu tasengna free zone oibra oidribra haibagi charoba wahang ama lakli haina Bhakti Vedanta Institute Mission Higher Secondary School gi English ki oja yumnam Kerodan Fongdorakli wapamasi ngasi Sangai Purod leiba Bhakti Vedanta Institute Mission Higher Secondary School gi Mahairoi amadi oja singna pullaka sangsin kiba human chain semdun Sembagi Kongjangda Pongdokibani Mahangna Makha Taradun High School asi Mission School ni COVID-19 na maram oiraga matam kuine school sing kaba yadana leirubadagi angang singi chahi mangba yabagi
Cherak asida Manipur da thokliba lan asina mahairoisingda aduki matik awa chaitheng nanghale tungi yumbel oirakadaba mahairoisingda ayet apan piba haibasi laibak thibani school singi oza singda aki akhang piraklabadi mahairoisingbo takpi tambigadoribo oza singda akiba phorokpadagi stress leiduna mahairoisingda laik takpiba ngamde maram aduna mahai tampham sangsingda education free zone gi wahan thok lehansi haiba wafam thamki City level people so bana pressure ngai sida apoi ke ko thamanga moi da pressures mayam ma la eba la apasan bat karam la apasan maram moiraga oza sing sida leiba school ji staff sing sida aki tu jungba ma phaure ba like se khazana khana kara to gum da ba ta ga di education se tasina free zone na je tasin odabra hadisima hamjani wa hangsima aduga haiba pusing amasung institution sing sida pressure se pihanjani de pidana koi oza sing sina yamna free da angan sing school like tahan basu phangan biu haina koi haizari COVID ki chaithing loidringai lan gi chaithing amuk nanglingi chirakta granite ki culture lakpasi laibak thibani haina hairangoi thong oinam leirak maira paibi lukit member yan semba mina sakina fongdorakli wafam asing asi hairangoi thong oinam leirak da leiba apex company gi business manager laithangbam audit ki yumda ngarang nungthil pung amarom taba matamda hand grenade ama thamjilamba adubu yaningdaba fongdoktuna lekai adugi miyamna chathakiba wakat mifamga mailena fongdokhibani mahakna makha taradun hai lamdam asida mipum khudingmak wanariba ngaktani supam nompham khangdana lainaringai cherak asida mi kunga taba mafamda hand grenade thamjinduna miyambu aki akhang piba haibasi laibak thibani mamangda su asigumba thawong asi tawbidanaba hanjin haikiba leikrabani adubu makha tana adumak chathaduna leiri masi yamna laibak thibani yum masidasu sahi yamlaba hala masu leiribani nungainadaba leirabasu unaduna wari fajana sanasi kihan khanganbagi thawong asi makha tana chathabidanaba mari lenaba sing amadi lengakna kupna yengsimbiu haina akan wafam thamki matung manak smai tawna ulak tabam thambiganu hajing matam jam waraba matam ne akhoi manipur barjagi mamdi lan maram moiraga awaba sething langaba matam sida adugumba bomgi lan ma mu hapsan bibase isin naw adagi isa isu singda koina apil tawjari tawbiganu matungda mabu ngakpiu mana lan masu magi damakta akhoi su leiri aduga akhoida dakar oi bedo haibiu akhoiga maga wai sanage mayama re sanminasi aduga fajina wai sin purangminasi habise aina media ge through da haizari Manipur da liba chahi ama henjilak laba kangluk kirang asigi waroishin ama puraknaba amadi irang asibu thokhan liba kuki narco terrorist singbo jerak piu haina mamang tha June 16 tagi Rice Research Center khangabo wangbal da hangliba relief camp tagi lamthaduna Manipur gi mafam sinba tungna tung handuna lamsang lamjel chenba haurakhiba Imphal East District ki Poiro Khongjin Manare Makhongdagi YouTuber amadi body organ donor Kiran Maitei Konthaujam ngarang tekcham da ahing yaik laba matung ngasi tekcham dagi amuk makha tana chelaktuna irengban yorokre lamjeloi Kiranna irengban yorakpada People's Protection Force irengban amadi All Irengban Football Association irengban gi thongmi sing loinena irengban High School amadi Scholar English School irengban gi mahairoi singna taramna okre irengban dagi amuk makha tana chelaktuna kakching lamkhaida ngasi gi lamthongpam oigani hairi Chatliba chahi sida cyclone Rimelna thokhan kiba ising chawda amangata thokhan khraba imung amamda lenga ki maikidagi relief ki mating oina lupa lising tara pinaba khangatlaba nambol kendragi imung singda kendra sigi MLA su oriba Manipur lenga ki education law and legislative affairs minister Thongnaujam Basanta Kumarna ahanbagi oina dami checksing yenthokre nambol sabal lekai community hall da ngasi pangthokre Tharamadhuda Minister T.S. Basanta Kumar, D.C. Bisnupur, Laurembam Bikram, IAS, SDO Nambol, Sagosem Indrajit, Nambol, Municipal Council Caretaker Chairperson, Chingakam Basanta, SDC Nambol, Thoidingzam Sambunathna, Atoiba Mitung Lansing Oina Sarukyaki, Tharamadhuda Minister Basanta Kumar Amadi, D.C. Bikramna, Lengaki Maikidagi Relief Ki Pikadaba Lupali Sing Tara Do, Panglagadaba Nambolgi, Akoi Bada Kundariba Kunja Sing, Kongkam Awang, Kongkam Mayai, Kongkam Makha, Nambol Saba Lekai, Maibam Chingmang, Nambol Makha, Nambol Awang, Khori Lekai, Laitonjam, Foijing Makhagi, Imung Lishingam Gachamapan, Marfu Taret, Oigadabagi, Manungda, Han Batangka Kyoina, Mioi Humpu Mangada,
dummy checksing yentoki lunana thuba matamda makhoi makhogi account da Fongdokibada and Birena Luchingba Palibalingaxina Handak Tokiba Ichauda among ata Toklaba Imung Singda Silgi Mating Ona Lupalising Taratara Shinchen Tobire Amadi Kendra Sigi on a Zoo Club Sing Amadi District Administration Nakana Honaduna Ngasi Yen Bahauri Masi Taganingani Minister Namaka Takibada Mahak Nambol Kendragi Miyamna Nusibitna Mihud Ona Tagat Pibani Aduna Mahaki Kendragi Emeleni Maramasina Dol Ying Yengdana Kendra Miyam Yaifanaba Tabak Tobani, Turel Tingba, Lambi Semba, Pukri Toba, Crematorium Saba, Sanabung Semgat Payana, Nambol Kendra dat Haukiba Jahi Kunda, Pakalam the Batabakaya, Atenba Matam, Jahi Anirom Sita Pakatpangam Kre, Saba Lekaidagi Isok Taba Lambi, Double Len Oina, Semgat Nabahona Gani Haiki. Razamiyamna Thagapirapadagi 2022 da Thagapirapadagi Leptana Akoi Laikai ki committee duga Tanaraga Masida Dola Doli ki walaite Congress BJP ki walaite Mayamna Thagapirapadina Ai Husing Nambol Kendra ki MLA ne ba BJP ki MLA nate ho Nambol Kendra ki Praja ki irrespective of Dola Doli party Ai Thabak Razamiyam ki namukta Tounamaki Tamayam, the Takapirapuni, Aduna Soydana Togani and Mayam, Malaki Pau Pizaba, Matanga Selo Shinjari, meeting Tabi Singo, Kurumzari.